Mayam Bukrumzari, Domning Birbis Impact News ni, I Joyshree Usham na Impact News ki Manung Huna da Taram Nong Chari. August ki Tang Nipanda meeting Union Home Minister Amit Shah ga ITLF ka New Delhi da meeting Taukram Matung November ki Tang Mapanda Ani Super Round Oina Hozi Ministry of Home Affairs ki team Hozi interlocutor suspension of operation ki interlocutor Oriba AK Mishra na Luchingba MHA ki team ga ITLF ka Churachandpur da Mifam ki Masigi Matung da Churachandpur district da Hozi ITLF na organize na rally mass rally masala Matung da Hozi national media da ITLF ki Convenor Oriba Mon Tombing I beg your pardon General Secretary Oriba Mon Tombing na Wegi separate administration ki demand asi lengak na within 2 weeks masi thabak to onthok trabadi mokhoigi self rule self government ama hojiki kukizo people na majority na tariba district ahum sidais da self government asi sem lagani haibegi wafam mayam lauthokraba matung ngarang asi manipur lengak ki site gi manipur gi government ki spokesperson oriba education minister Thaunarjam Basanta Kumar na press briefing ama tauki masrei za phungdok paje ITLF ki statement se karino habdi chapchana di hai khide adubu ITLF ki recent statement si manipur lengak na masiyam strongly condemn tawi loina na ITLF ki mathakta appropriate legal action lokalagani haibegi wafam asi lakram matung ngasi masi gi pausing ngasi gi pauche da phongli bani aduga ngasi mak hozik ITLF ki site gi makhoi gi spokesperson Ginza Volzong na hoziki numit khara gi mamang da ITLF ki General Secretary na phongdoki ba self rule hariba wafam asi refute tawda masi aran bani akhoina tanjabadi local governing body in line with the Constitution of India ni haibe wafam si inong na muglakli aduna ngasi hiramasida khana bagi tanjadu logjage ngasi ki topic na self rule to local governing body hiramasida manung huna khana binaba ngasi khoi studio the election biri ba guest na ahan bada hai ki right mak to the election biri oza Ashang Kasar Convenor Forum for Restoration of Peace in Manipur oza butara nokchari mayai thang the election biri oza Rinku Khumukcham editor the Imphal Times oza butara nokchari. And on my extreme right, election video, Oza Dr. Yumnam Premananda, Head and Associate Professor, Law, Manipur University, Oza Busutaram Nokchari. Nasigi Manung Huna discussion as a Han Bada Oza Ashang Kasar de Hudukcharagi. Oza was the ITLF ki demand separate administration or cookies do community ki demand separate administration si hozik pawatum leng dunadum lairi separation is the only solution habisi in every rally every protest mita khonadum udna lairi aduga handaki latest development da ITLF ki general secretary Amon Thombing na hoi self rule announce awre hoi district home series self rule layer gani har ngasi mak ITLF ki spokesperson Ginza na amka phungdorok pase hoi je kano self rule hibernate local governing body in line with the Constitution of India. Aduna moigi waribs this minor change amma kitang lak pase is it because hoziki Manipur lenga ki site ki legal action lokalagani haibegi adukumba warning lak padagi ne khanbi bra or moigi agenda se kariyamu oirabano ozagi morka thambi Joyshree hoziki situation topic se yamna sensitive oiba haigadra complex oiba haigadra masi yamna akoina naina bakanda sum yamna hujiki prevailing situation je da aruba madi oire habadi akoi mayam se peace normalcy restoration tawningai gi wakhalom da loina leibane thaba tawbnina akoina achumba hairaga su kanlu pamana hete yengthiba amma hairaga su kanlu amana yengthiba gi stage da akoi se chatpanena adu meyeki di masipuna makse akoi government ama leibanena government na loina makse responsible lore hair kanda madu chatharam ga dabo potni tawdubu akoina government gi asonba tawriba khuti makse so akoi haining dre hairaga haimalle hetana akoi da saubu mong da challe tawbu ngasi ITLF na ngangba tawthoriba puna makse di lengak asigi aingonda hairo hairadi people singi amama di thamlam lamlaga lengak asigi government gi loopholes aduga weakness moi gi weak points e moi khange madu khangbagi moina directly indirectly government da challenge tawraga potse sanarakpani adu laibak thibadi ngisi tha taruk tare changsalo phawbuda masi ITLF hairiba mathakta government ngasi
action lokat pa kari mata ngamde phaba ngamde thingba ngamde tawba ngamde pohai da haiba threat bun taw da tawani lengak na karisu tawba ngamoi se khoi khangeba aduna masi ITLF na hoi moi hana jo separate administration khangde territory council khangde under the constitution of India haiba ki laibusu lay adu nahan haiba khop da soiba leiramba ya do ngasi moi gi spokesperson amu senthora go akhoi India constitution ki makhada dugumba local government ama pami haibani haibase adom haijare podegi hona sum chatharakpa political kano se magi culture se koi ure India khaktegi nate pithribi pumbagi hoina community basis the politics toba communal line the politics tongnarakpa the magi nationalism gi issues hi kamai sagat ke da magi level lamdugi indigenous people the focus toroga sagalaga adugi trend se India khaktegi all over the globe leire ko adugi part amane na dum lobusu ye ko se lai se nation building gi process a kyam kuina change adugi apik pa leramba community singna tama chawkhala kana magi su maning tam nation magi saning magi sagating magi wakhal dum leibai si masi political science theory myamna khogi tuel science ki theory myam haitare scholars sing na pi beda masida ka hena khogi masina hekta podama de national security the threat to bugi pot su leitaba mokhogi question of human rights ki uyo wafum ni ka haiba myam su le Manipur gi oina khoina yengma mani matamda Manipur sida hujik lai sida May 3 dagi tori potsi May 3 dagi moina tori potsi khoi ngasagi ST demand to gi mayoktani haibagi sida interpretation torum badagi konadi ST demand to si natte sidagi natte sigi atopa maram maya amalerami haibadagi hujikna kari da lakhe matamda hujikna dream for greater kano se khoi gi Kukizo community singi oiba greater Mizoram kaina khoi gi handakta Joram Thangana they lives in interview do period Other man soidana say part of the Kanogi Bangladesh ki mafum khara degi Myanmar gi mafum khara su yawgi wafunga palu sorry haraga amuk han hai gi bagi wafunga su lei haijeriba ada hujik lakpasida hamba Banglanda sumaina separate nation for cookie jo kaina haraga chin cookie jo ka haraga achauba khoi gi dream country amagi Banglan si mangne si de khoi hana dum moina pi gi ba memorandum moina submit to gi ba tongan ba khoi gi representation mayam dagi khoi na masi pose khange even PS haukip na e ba ma gi jalanga mai ba like to yam fong yaw leiro ni hai tare Joyshree hangbi se adu ai laksage hujiki wahang du pakhom du adu laktinga de kanong khotang sengtok so hoge kanong kata di kona wa thai bidi khangdre ko han bada mo hairim si self rule haibani self rule haraga di self rule haji kaino daga Palestine ga tobu mane ba si independent haibani ba lo da haraga adu ga moi high self rule whether the union government recognize it recognize or not high ne ba adu 2 week kum moi ne pi 2 week ki manung ga tawtraga di akhoi self rule tawrani haib ultimatum ne pi se adu da haibadi logi meng yeng de khoi ki tawring kunu su thambi de de khoi kano su jan su thame ada lo de yeng adi self rule has India constitution yaw de ba self rule has international law gi wani amana has independent haiba self rule ke mate ba independent has di India da leiba India gi nagrik amana citizen amana independent law mikup to adu me tamasi kanone ba unlawful organization ni individual du terrorist activities tawrine ba adu pha ba yare khudak ta du adu pha de action lawni haibane khoi na haisni action lawgani lawroi khoi khangdi ko lawgani dang haibane ba lawdi udri ba ko adu masu leiba ana self rule haise adu ma moi ko na sojen soire hana sojen narira natragana agoi bigi soire khoi babta de aseng badi ai nga to na haije baduni akoi Mizoram side da khoi gi Lusai Hill oringa da 1966 da MNM na akoi gi independent law thu idna 1966 ta MNM independent law thu ba de ne lan tawrisi adagi ni tongana state hood phangdani state phang puwane ba samne kai de law thu ga adu pot na ma adu tawri bra khoi babta de ain khamba da schedule kai sam lu po ne na ta heng yaroi hagar government exile ka na mo ma pa sing ra London da de mo yana ba leiba Israel da ga mo government ga tungana leiduri bra ba si jo khoi nai na bam change ba adu du leibani na legal complexity khar leiba du da in khamba da masi soi gre lawu la tho khre na soi gre du wari ne ba adu ai gi terrorist ki India da to khai tarani adagi di ai self tawrani ha ga local government on tawgani na hai ba du di akhoi praja miyang se pulap ikai piba de government India ga de government Manipur ga se yokai phaga gi pot ne ba adu di chum de na ko